MPA สินะไอ้คอยบุงงักพี่เชนบีดปดกีไอ้คอยมีจำปาจาเชงอาชีพบุตรโชคปังงดีบันีอดุนะmamang da kaya ma awa batara ba kokina koki minute singalanda ko da awa batara ba jingje India gi Centen Post na laina mi jam paja ai khoi se hat pangam libani aduna ai khoi gi icha isu akhoi gi icha inaw na ngak kana kana na ngak kani aduna Centen Post na ai khoi bunga pi chen bi ba hai ba se khoi yaning de aduga yung de lai ba MPA na ai khoi bunga pi chen bi ba hai ba se ai khoi gi yang lai ba khabani makha ta na MPA lang thok pi ba gi wa kan bi ga nu India government na aduga Centen Post na ai khoi gi damak ngak palak pani haidana ngak pi da ka so ngasi babuda ai khoi gi damak ta mahoina aikhoi icha inai sibaya de haibage wakhan khan bidia aikhoi de hena onjalaga kapi duna hatpi bangakani aduna aikhoi Centen Post na aikhoi bunga pi ba haibe che aikhoi yaning de aduna MPA che matam khodi makta lokthok pa chunga ya bang ngamjaroi aikhoi parjana aduna matam khuding makta Centen Post na ngak pa budi aikhoi gi icha inai na ngak pa haibe che aikhoi gi leng dra ba wasak ni